मालेमगी पैसा पाइबसिंगी मनुंग चलिबा अदानी ग्रुपता LIC अमदी SBI गी यामलबा सेनफमसिंग इन्वेस्ट तौहल्ली हाइबा वाफम असिगी मतांगदा AICC की पाउताक मतुंग इन्ना MPCC की प्रेसिडेंट के मेघचंद्रना लुचिंगदुना ngasi LIC ऑफिस खुयाथोंग गेटा खोंजंग चंगसिनख्रे मसिंग यामलबा MPCC की थौमिसिंगना कांग्रेस भवन दागी LIC ऑफिस तमना खोंगना चटखी LIC अमदी SBI कनगदबनी मियाम की पैसा लाना सिजिनबा पुथोकदबनी हाइबा खोलाव कया लाउकी खोंजंग अदुगा मरी लेनना CLP लीडर ओक्रम इबोबिना हाई इंडिया की मियोय कया की यामलबा सेनफम नमदुना अदानी ग्रुपता इन्वेस्ट तौहनबा हाइबसी अरानबा थौसिलनी अदानी ग्रुपता लाक्लिबा सेनफम सिंग असि नियम चुमना लाक्लिब्रा हाइबा खंगदोकनबा जस्टिस ऑफ इंडिया ना लुचिंगबा कमिटी अमा नत्रगना जॉइंट पार्लियामेंटरी कमिटी अमना थिगतहनगदबनी हाइकी सरकार पाइरिबा श्री मोदी जी की गवर्नमेंट की बैकिंग मोई सपोर्ट याउदना दी मसी सुनाम ngमोय अदुना कांग्रेस पार्टी ना लेरिबा पॉलिटिकल पार्टी मयाम सोकॉन ऑपोजिशन रे लेबा मयाम सिना हुजिक तालिबा डिमांड सि पार्लियामेंट से तालिबा डिमांड से पार्लियामेंट सेशन मनुंग तालिबा डिमांड सि अतै कछु नते मागी अदानी की लेरिबा इन्वेस्ट तौरिबा पैसा मयाम से क्राइदगी पैसा नो LIC कंदबा यादे सेफ LIC सेफ SBI मरम नि केनो LIC रे लेरिबा प्रजा मयाम से मिलियंस ऑफ क्रोर्स ऑफ गवर्नमेंट एम्प्लॉय मयाम अदि लायरबा प्रजा सिंह पॉलिसी मसाम तक याउजबा पैसा मयाम सिंह से सिंबिदबा तारगदी भारत दल लेरिबा प्रजा मियाम की पैसा सि मत्खिबा तारगदी हाइदना अखोइना LIC कंसी SBI कंसी हाइदना कांग्रेस पार्टी ने नचीसी भारत सिंहदगिनी अमना चीफ जस्टिस ऑफ इंडिया ना लुसिंगबा कमिटी अमना न्यूट्रल ओइबा एजेंसी हाइबा तारे मसिना थॉरोली इन्वेस्टिगेशन तौबा अदानी की मागी फंसी प्राइदे लापुनो कमदो बनो हाइबि खदि खराबी पैसा नते मयाम ने हेना खंबिरबनी और नत्रगना जॉइंट पार्लियामेंटरी कमिटी बीजेपी की यावगदोनी मोई की यावरो अदुगा कांग्रेस की यावगदोनी अतई ऑल पॉलिटिकल पार्टी की रिप्रेजेंटेटिव यावरगा जॉइंट पार्लियामेंटरी कमिटी अमना मसी मनुंग मपान ठेक चिगल हंसी हाइबदा बीजेपी ना श्री मोदी जी ना नाथैना दना चिगल हंसी याद्री बसे मसी अखोय यामना सिंगनिंगाई ओइरे अदुना LIC कंसी स्टेट बैंक कंसी हारिबसी सी कंसी हाइबदी भारत लेरिबा प्रजा मियाम से मसी कंसी हाइबना कोई कांग्रेस पार्टी ना मणिपुर प्रदेश कांग्रेस कमिटी ना कोई AICC की डायरेक्टिव मखादा सिनबीदुना सी सिगुंबा धारणा प्रोटेस्ट अछि तौजबनी BJP मणिपुर प्रदेश की एक सर्विसमैन सेल की कन्वेनर ओइरंबा थौबाल खेत्री लेकाइदगी लाइसरम रामेश्वरबु ममांग था जनवरी 14 दा महाक मसागी मयुम मनाक्ता नोंमैना कापतुना हालंबा थौदोक्ता मपुंग ओइना चेनबा अयेकपम केसोरजित अमसुंग महाकी गाड़ी ड्राइवर नाउरेम रिकी पॉइंटिंग एलाइस अमुंग असि थौबालगी चीफ जुडिशियल मैजिस्ट्रेट की कोर्टना जेल धाजिनख्रे मखोय अनी की मनुंगदा मी हाटपगी थौदोक अदुदा मपुंग ओइना चेनबा केसोरजित जुडिशियल रिमांडा जेल धाजिनखिबनी अदुगा थौदोक अदुदा चेनरिबा केसोरजित की गाड़ी ड्राइवर नाउरेम रिकी पॉइंटिंग दी कोर्ट नंगसी बेल पीख्रे अदुबु महाकी मरी लेनबा डॉक्यूमेंट सिंग वाटपदगी जेल दा धाजिनखिबनी मखोय अनिमक मिहाट असिगा मरी लेनना थौबाल पुलिस ना लोकटबा केस की मखाताना इन्वेस्टिगेशन तौनबगीदमक कोर्टना हौखिबा ममांग था जनवरी 15 दगी नुमित 19 निगी पुलिस कस्टडीदा रिमांड पीदुना थौबाल पुलिस की कस्टडीदा लेरकपनी मी हाटपगी थौदोक अदुदा चेनबा मियोय अनि असि ngasi कोर्टता पुथोरकनी ताबदा थौबाल खेत्री लेकाइगी मसिंग यामलबा नुपी सिंगना कोर्टता थोमजिलक्तुना मी हाटपा केसोरजित सिबगी चेराक पियु बेलदा थादोकपा यारोय अथुबदा चार्ज सेट थांगतुना वायल चथबियु मी हाटपा सिबगी चेराक पियु हाइबा खोलाव कयासु लाउखी ngasi chief judicial magistrate thaubalda chathakhiba hearing da case asigi investigation officer na submit tawrakpa report sing additional ppm jamuna devi na just da submit tawraduna kesorjit amasung mahaki driver ricky pointing mihat asida jabsana chennai makoi animak judicial remand pbu haina prayer tawki amaromda thaudok asida chennai ba driver naurem ricky pointing ge learn council na रिकी पॉइंटिंग असी केसोरजित का युम थंगनना लेबनी महाक्ति केसोरजित की कार अनोबा अमा लेबा अदु लमसांग थौबा तंबियो हाइदुना थौबालोमदा लाखिबनी
mahak thongdok asi khangba leiba nate thadokpiyu haina prayer tauki CJM na nakal animaki prayer taraba matungda thongdok asida mapung oina chenaba ayekpam ke surjitna judicial remand da aduga driver Ricky Pointing na bail pikibani driver Ricky ki security bond gi chechang sudabadagi jail da hasinkhibani BJP Minority Cell की President MK Atif Asghar Ali कौबा मियोय अमदी सुभाष वाइखोम हाइरिबा मियोय अनि असिगी Facebook अमदी भारतीय जनता युवा मोर्चा BJYM मणिपुर प्रदेश की सोशल मीडिया पेज दा लोन पीरिबा प्रोविजन की वांगमदा लीगल फ्रेटर्निटी बु सिंगनरकलिबसिंग असि निमित तरेनी की मनुंगदा सेंगदोकदबनी करिगुंबा मतम असि फाउबदा सेंगदोरक्त्रगदी लोगी ओइबा मखा ताबा चपचाबा एक्शन लौखतकनी हाइना ऑल मणिपुर बार एसोसिएशन अंबागी जनरल सेक्रेटरी मैष्नाम जोनी मैदै अमदी एसोसिएशन असि की प्रेसिडेंट पी दोमचा मिटैना फोंदोखरे अंबाना सिंधुना ngasi nungthil chairap court complex ta pangthokhiba paumi singa unabada makhatana tha asiki anida BJP minority cell ki president MK Atif Asghar Ali kauba nupa ama yauna atopa miyoy Subhash Waikhom amadi Bharatiya Janata Yuva Morcha BJYM Manipur Pradesh ki Facebook page da legal profession da leiraba advocate singbu ushit thawaidaba amadi loan piriba kanglon sing khangdana advocate singna drug case ka mari leinaba case sing paiba yaroi haibagi mawongda drug ka mari leinaba case ta culprits oiraba hakthengna chenaba miyoi singidamak lepa ukil sing maming matha photo miyamda khanghanba hauragani ahanbada Rabi Khan advocate haina MK Atif Asghar Ali na court ki jurisdiction gi manungda leigadoba wakalat nama amaga kona masagi Facebook page da upload tawraki loinana Subhash Waikhom haiba Facebook page amanasu MK Atif Asghar Ali ga chap manana upload tawraki Bharatiya Janata Yuva Morcha BJYM Manipur Pradesh haina leiba Facebook page amadasu upload tawrakiba amasung Manipur ki student organization tarukna su haukiba chahi 2022 gi December gi tang 18 da drug lalon bani khanglaba miyoi singi case ukil singna thengnaroi dabani haina phongdorakiba wafam sing adugi mayokta ngasi All Manipur Bar Association a press meet tawbani haiki Advocate Singh da Constitution amadi IPC or CRPC na tongan ba section or provision or article kaya da lalaba misak amagidamakta lepinaba khudong chabasu piri adubu masina misak adubu hekta aranba amadagi kangani haibanate profession asigi ethics ngakna advocate Singh da piriba mathau adu khak taunaba hotnabada lanai personal oiba wafam manba singna lobu singnabadi yamna lamba lanba lambel amu oigani Article 22(1) of the Constitution of India amadi CRPC 303 gi matung inna piriba logi provision sing exercise tawba matamda advocate oiriba singda asumna pressure piba amadi apanba piba haibasi law masak khangdaba amadi mamutana nainadabagini lichatni maramaduna kanagumba law ningthina khangba CSO sing students organization sing natraga political institution singna loga mari leinaba thabak thoram singda wangang bataragadi makoi gi legal cell natraga expert singi opinion lobiraba matungda wangang biyu haiki
tongan-tonganba demand-sing taladuna hauzik Delhi-da kem tawduna leiriba Manipur State Panchayat Parishad MSPP gi member-singna ngarang mafam aduda press conference pangthokduna national media singi kuthangda makhoigi pendabasing phongdokre. Delhi-da leiba Hotel Tivoli-da pangthokpa press conference aduda MSPP gi mihut ama oiriba Thoubal Jilla Parishad ki upadhyakshya Takhelambam Nungshi singna hai Haukiba kumja 2023 gi oina MG Narega gi pending liabilities pithokinaba Central Government na haukiba kumja 2023 gi June 16 da State Government da lupa crore 250 lakh 94,000 sanction tawrakhi. Hairiba senfam asi State Government na haukiba 2023 gi October 10 amasung November 13 da State Government ki 10% share yaudana supnagi lupa crore 250 khak thadorakhi. Lemhoriba Central Government ki share amasung State ki 10% share adu ngasi fauba thadokpiyu haibada thadokdana thambiri. Masita natana haukiba chahi ki October 13 da manga suba panchayat ki tam loikrabasu taruk suba panchayat ki mikhal pangthokdana thambiri aduga atai state singda panchayat ta ahenba power pirabasu state asidadi devolution of power chatna handana thamli haiba wafam sing phongdoki. Maram asina ngasi mak Manipur State Panchayat Parishad na thengnariba khudongchadaba kaya asi Central Government na meeting changbiduna kokhanbiyu haina mahakna Union Government ki pukning chingsinki. Delhi da pangthokpa paugi mifam aduda MSPP gi President MD Abdul Latif amadi atai member singsu saruk yakhi. हम लोग का समस्या है कि फर्स्ट में ये है कि हम लोग का मनरेगा का काम हम लोग कर चुका है, लाइबिलिटीज उसका पेंडिंग ड्यू है। ऐसा है कि 2021-22 में हम लोग काम कर चुका है, तो इंडिया गवर्नमेंट ने, सेंट्रल गवर्नमेंट ने इस जो हम लोग काम कर चुका है उसको उसका ड्यू क्लियर करने के लिए जून 2022 में 756 करोड़ रिलीज किया, लेकिन अनलकीली ये मणिपुर गवर्नमेंट ने हम लोग को वो पैसा नहीं दिया। कैसा दिया? अक्टूबर नवंबर में सिर्फ 2 बार में 250 करोड़ रिलीज कर दिया, बाकी 256 करोड़ अभी तक वो लोग का गवर्नमेंट का पॉकेट में रह गया। हम लोग का अगला कदम है, अभी दिल्ली आ रहा हूँ, दिल्ली में अपना स्टेट का 3 MP है, सब मिल चुका है कि उन लोग से भी मांग जो को पूरा करने के लिए उन लोग में जाकर हम लोग दे चुका है। Lamjingba group na logi wangmada miyamdagi masing yamlaba senfom kaya deposit tawhalambagidambag Banning of Unregulated Deposit Scheme Act 2019 gi makhada Competent Authority Imphal West and Imphal East na Lamjingba group ki asset amasung property sing mathaw amata tawba yaroi haina kingma thamkhre.
Deputy Collector Singna Competent Authority da pirakhiba information singi matung ina lamjingba group na lauksinkiba deposit sing adu Banning of Unregulated Deposit Scheme Act 2019 gi Section 73 gi mayoktani maram aduna group asigi assessing property sing asi makha taba order ama thoktriba fawba mathau tawba yaroi haina Competent Authority Imphal East Imphal West ki M Joina thokiba order amada fongdorakli Commonwealth Vocational University Kingdom of Tongana Malemgi tongan bahiram singda kathokpaga loinana thabak tawriba singda chahi kudingi piduna lakliba Honorary Doctorate Award 2022 piduna ikai kumna khibada Manipurdagi Social Work category da Imphal West District ki manung chanba Khongampat Awang Lekai da Laibi Laisram Bobby Devi su yaukre Lemzaringai oiraba Doctor of Philosophy Honoris Causa Award asi ngarang ayuk Udyog Bihar gi Gurugram da laiba Hotel Radisson da Commonwealth Vocational University ka khutsamnaduna Global Human Rights Council na sinduna pangthokhiba International Conference on Concept Development for Digital Education and Asia Iconic and Pride of India Awards Presentation Ceremony ki thoramda Laisram Bobby da University asigi Vice Chancellor Professor Dr. Ripuranjan na khusinaki Award khusinabadda Supreme Court India gi Advocate Ashok Shud Sastri amadi Dr. Kiran Bongle na chingba saknairaba miyoi kaya su saruk yaki Lemzaningai oiraba Honorary Doctorate Award piduna ikai kumna khrabi Laisram Bobby Devi kumja 1968 gi August 18 da Khongampat Awang Lekai da Laikhidraba Laisram Ibochogba amadi Laikhidrabi Laisram Ongbi Tombi Devi anigi machaningol oina pokhi Laisram Bobby Devi angang oiringaidagi hauna miyamgi thabak thoram kayada mangchil thana chen chonglakkhibata natana karate sanaroi amasu oirakhi School tamligai matamdagi karate sanarakpana state amadi national level gi championship kayada medal kaya sulauduna lamdamsigi mingchat purakhi mahak Manipuri culture bu nungsiba bisak ama oina awang bathakta pukhatna bokhatnaribi bisak ama suni Laisram Bobby Devi kumja 1935 da All Manipur Student Union MSU Khongampat branch ki general secretary oiramki Mahakna Iboton Sana Girls Higher Secondary School da mahai tamlingai matamdasu school adugi election da mai paklaktuna general secretary oiramki loinana kumja 1935 dagi 1936 fawba Khongampat Youth Club ki general secretary oiduna maikai adomgi nahasingbu sports ki lamda meeting changhannabagi wakhalonda village level sports meet amadi football tournament sing sinki Kumja 2018 Imphal West District ki Jila Parishad ki election mai pakpaga loinana district asigi upadhyakshya fawba oiki panbayai Laisram Bobby Devi mamangdasu tongan ba award sing Jewel of North East Award 2015 Bharat Excellence Award 2015 Maidingu Maharaj Okendro Sana Nimshing Mana 2018 Indian Award for Excellence 2015 amadi Manipuri Imagi Athoibi Mamomloi 2022 na chingba lemjaningai oiraba award kyasu pangkhre Kangpokpi Forest Division ki DFO Ganesh ki meeting makhada Kangpokpi Forest Division ki Kaubru patrolling team ngasi lamthakre Forest ki team aduna Kaubru chingdol da camp tawduna laigani amadi patrolling chatuna lamai thaba amasung reserve forest ta logi wangmada thabak tawba sing yengsingani Kangpokpi Forest ki team asina camp tawduna lairingai manungda achauba mahiu longpok tholakpadagi ngakthoknaba lambi kaktuna mairam singsu semlamgani hairi Myanmar Machatara Ain ki wangmada changlakuna Churachandpur district ki New Lamka Walweng da lotuna lairamba dagi Churachandpur police ki team amana ngarang fagatkre Myanmar macha khara Churachandpur da chathok sasin tawre haibagi akaknaba paw ma fangbadagi Churachandpur police team amana thiba humbagi thabak chathabada nupi mari yauna miyoi tara fagatpa ngamkhibani faraba miyoi sing adudi Myanmar gi Moniwa dagi Jinmai chahi yankhai Myanmar gi Mongwa dagi QQ chahi kun Titi chahi kun manga so chahi kun kin chahi kun manga kin mo jo chahi kun jo tet chahi nifu manga ong khai chahi nifu taret nai win tun chahi kulhumdoi amasung Myanmar gi tahandagi laltha ki ma chahi yankhai ni thoini hairi makhoi gi mathakta police na wahang pahong chathabada makhoi Myanmar dagi India romda tongan ba matamda changlaktuna Churachandpur gi Walweng da lona changjafam logduna lairakpani makhoi gi mathakta Churachandpur police na case ma lokhatkre hairi